ꯅꯤꯡꯊꯧꯒꯤ ꯄꯣꯁꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ NIAꯅ US National amadi Ukraine National ꯇꯔꯨꯛ ꯐꯥꯈꯤꯕꯒꯤ ꯃꯇꯨꯡ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ US Commission on International Religious Freedom US CIRFꯅ Indiaꯒꯤ RSS amadi Research Analysis Wing RAW ꯕꯨ ꯕꯦꯟ ꯇꯧꯅꯅꯕ RSSꯀꯤ USꯇ ꯂꯩꯕ ꯑꯦꯁꯦꯠ ꯃꯠꯅꯅꯕ RSS amadi RAW ani asi USꯇ ꯆꯪꯕ ꯊꯤꯡꯅꯅꯕ India amadi US anigi trade relation amadi military tie-off ꯂꯩꯅꯗꯅꯕ US Presidentꯗ recommendation ꯊꯥꯈ꯭ꯔꯦ꯫ US CIRFꯅ RSS amadi RAW ani asi ꯕꯦꯟ ꯇꯧꯅꯅꯕ recommendation ꯊꯥꯕꯒꯤ ꯃꯔꯝꯗꯤ Indiaꯗ America ꯃꯆꯥ ꯑꯣꯠꯂꯤ ꯍꯥꯏꯅ allegation ꯇꯧꯔꯤ꯫ India ꯃꯅꯨꯡꯗ minority religious ꯁꯤꯡꯕꯨꯁꯨ ꯑꯣꯠꯂꯤ ꯍꯥꯏꯅꯁꯨ ꯆꯥꯔꯖ ꯇꯧꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ US amadi Ukraine ꯃꯆꯥꯁꯤꯡ ꯑꯗꯨ Indiaꯒꯤ ꯇꯨꯔꯤꯁ ꯚꯤꯖꯥꯗ ꯂꯥꯛꯂꯒ ꯃꯁꯤꯡ ꯌꯥꯝꯂꯕ European ꯗ꯭ꯔꯣꯟꯁꯤꯡ Mizoram ꯐꯥꯎꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯀꯨꯀꯤ ꯆꯤꯟ ꯂꯥꯜꯍꯧꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ ꯑꯃꯗꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯨꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯤꯁꯅꯔꯤꯒꯤ ꯃꯤꯡꯗ US ꯑꯦꯖꯦꯟꯠꯁꯤꯡ ꯐꯣꯡꯅ ꯂꯩꯔꯤ꯫ GOIꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯐꯣꯡꯅ ꯁꯄꯣꯔꯠ ꯇꯧꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯡ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯂꯕꯅꯤ꯫ ꯂꯣꯀꯦꯜ ꯕꯣꯗꯤ ꯂꯩꯇꯕꯅ ꯒ꯭ꯔꯥꯟꯠꯅꯆꯤꯡꯕ ꯃꯥꯡꯖꯔꯦ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ CM ꯔꯁꯤꯌꯥꯟ ꯁꯦꯇꯦꯂꯥꯏꯠ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯏꯔꯥꯟ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯥꯌꯣꯟ ꯇꯥꯛꯂꯤ꯫ ꯗꯤ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯀꯤ ꯃꯇꯨꯡꯏꯟꯅ US ꯋꯥꯔꯁꯤꯞꯁꯤꯡ ꯑꯃꯁꯨꯡ ꯑꯦꯌꯔꯀ꯭ꯔꯥꯐꯠꯀꯤ ꯆꯞ ꯆꯥꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯄꯤꯗꯨꯅ ꯔꯁꯤꯌꯥꯅ ꯏꯔꯥꯟꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯃꯦꯔꯤꯀꯥꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯍꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯊꯨꯅ ꯄꯥꯛ ꯆꯥꯎꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯊꯧ ꯇꯥꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯀꯦꯄꯥꯕꯤꯂꯤꯇꯤ ꯂꯩꯕ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯨꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯝꯄꯤꯇꯤꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯍꯧꯖꯤꯛ ꯌꯥꯎꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯎꯠꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯁꯦꯇꯦꯂꯥꯏꯠꯁꯤꯡꯒꯤ ꯅꯦꯠꯋꯥꯔꯛꯀꯤ ꯈꯨꯠꯊꯥꯡꯗ ꯈꯣꯝꯖꯤꯟꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯗꯨ ꯄꯤꯗꯨꯅ ꯃꯈꯣꯏꯅ ꯏꯔꯥꯟꯒꯤ ꯂꯥꯟ ꯑꯁꯤꯗ ꯇꯦꯡꯕꯥꯡꯂꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤ ꯇ꯭ꯔꯨꯞꯁꯤꯡ, ꯖꯍꯥꯖꯁꯤꯡ ꯑꯃꯁꯨꯡ ꯑꯦꯌꯔꯀ꯭ꯔꯥꯐꯠꯀꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯇꯥꯡꯗ ꯏꯃꯦꯖꯔꯤ ꯑꯃꯁꯨꯡ ꯗꯇꯥ ꯌꯥꯎꯔꯤ ꯍꯥꯏꯅ ꯂꯤꯈꯨꯟꯁꯤꯡ ꯑꯗꯨꯅ CNNꯗ ꯍꯥꯏꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯔꯁꯤꯌꯥꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯇꯦꯍꯔꯥꯟꯅ ꯍꯟꯗꯛ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯄꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯆꯥꯏꯅꯥꯅꯁꯨ ꯏꯔꯥꯟꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ, ꯁ꯭ꯄꯦꯌꯔ ꯄꯥꯔꯠꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯅ CNNꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯎꯠꯂꯤ꯫ US ꯇ꯭ꯔꯨꯞ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯁꯨꯡ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯌꯥ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤ ꯄꯥꯛ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯃꯁꯛ ꯑꯗꯨ ꯁ꯭ꯄꯦꯁꯇꯒꯤ ꯐꯪꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯂꯩꯔꯕ ꯌꯥꯏ꯫ ꯂꯩꯕꯥꯛꯁꯤꯡꯅ ꯁꯦꯇꯦꯂꯥꯏꯠꯁꯤꯡ ꯑꯃꯁꯨꯡ ꯔꯤꯑꯦꯜ-ꯇꯥꯏꯝ ꯗꯇꯥꯗ ꯍꯦꯟꯅ ꯇꯥꯡꯖꯔꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤ ꯀꯔꯝꯅ ꯁꯣꯛꯅꯒꯅꯤ ꯑꯃꯁꯨꯡ ꯀꯔꯤ ꯐꯤꯚꯝ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯈꯪꯕ ꯉꯝꯕꯗ ꯂꯩꯔꯦ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯥꯒꯥꯅꯁꯨ ꯂꯥꯎꯔꯛꯂꯦ꯫ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯌꯩꯊꯣꯛꯅꯕ UNCꯅ CMꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯀꯤ ꯏꯁꯨ, ꯗꯤꯁꯇ꯭ꯔꯤꯛꯠ ꯔꯣꯜꯕꯦꯛꯀꯤ ꯏꯁꯨ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯑꯁꯤ ꯌꯩꯊꯣꯛꯄꯤꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝ ꯆꯥꯟꯗ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗ NRC ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗꯨꯅ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯍꯧꯈꯤꯗꯨꯅ ꯅꯝꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯤꯃꯣꯒ꯭ꯔꯥꯐꯤꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯥꯗꯕꯒꯤ ꯃꯊꯛꯇ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯃꯅ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯗ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯠ ꯔꯣꯜꯕꯦꯛꯀꯤ ꯊꯕꯛ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯈꯪꯅ ꯍꯥꯟꯅ ꯊꯕꯛ ꯁꯦꯟꯁꯁꯀꯤ ꯃꯥꯡꯑꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯊꯛꯇ ꯄꯜꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯑꯁꯤ ꯌꯩꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯊꯤꯡꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥ ꯍꯦꯟꯕ ꯑꯃꯗꯤ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯊꯤꯡꯕꯤꯅꯕ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝ ꯆꯥꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯦꯛꯁꯤꯐꯠ ꯀꯦꯝꯞ ꯀꯌꯥ ꯑꯃ ꯁꯤꯅꯥ ꯀꯩꯊꯦꯜ ꯚꯤꯂꯦꯖꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡꯗ ꯁꯦꯝꯒꯠꯂꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯀꯌా ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯂꯨꯡꯇꯔ ꯃꯥꯎꯟꯇꯦꯟ ꯔꯦꯟꯖꯀꯤꯗꯃꯛ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯦꯞꯂꯦꯟꯗ ꯇꯤꯡꯄꯤꯕꯨꯡ ꯔꯣꯗꯀꯤ ꯁꯔꯨꯛꯇ ꯇꯤ-ꯀꯝꯅꯣꯝ ꯀꯦꯝꯞ ꯑꯃꯁꯨꯡ ꯃꯥꯎꯟꯠ ꯁꯤꯅꯥꯏ ꯀꯦꯝꯞ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯑꯇꯝꯅꯅ ꯅꯥꯒꯥ ꯃꯤꯑꯣꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯁꯤꯅꯥꯏꯈꯣꯜ ꯚꯤꯂꯦꯖꯇ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜꯗ ꯅꯣꯡꯃꯩ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯥꯔꯆ 4
ꯇꯔꯥꯃꯉꯥꯗꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯅ ꯆꯌꯣꯜꯒꯤ ꯑꯣꯏꯕ ꯆꯔꯆ ꯀꯥꯕꯒꯤ ꯊꯕꯛꯇ ꯑꯄꯟꯕ ꯑꯣꯏꯍꯟꯈꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯊꯤꯡꯅꯕ ꯊꯕꯛ ꯑꯃ ꯂꯧꯈꯠꯄ ꯂꯩꯇꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯕꯒꯤ ꯊꯕꯛ ꯑꯃꯗꯤ ꯔꯨꯇꯤꯟ ꯄꯦꯇ꯭ꯔꯣꯜꯗ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯕꯪꯀꯔ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯅꯥꯏ ꯑꯣꯏꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯕꯪꯀꯔ ꯀꯌꯥ ꯂꯩꯕ ꯎꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯆꯠꯊꯔꯛꯂꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯂꯧꯈꯠꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯚꯤꯜ ꯋꯥꯔꯗ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯨꯠ ꯌꯥꯎꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ꯫ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯗ ꯗ꯭ꯔꯣꯟ ꯅꯣꯡꯃꯩ ꯄꯤꯕ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯍꯨꯠ 8 ꯏꯟꯗꯤꯌꯥꯗ ꯐꯥꯔꯦ꯫ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯠꯊꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯔꯥꯜꯗ ꯌꯨꯀ꯭ꯔꯦꯅꯤꯌꯟ 3 ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯟ ꯑꯃ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ (NIAꯅ) ꯐꯥꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡꯗ ꯃꯇꯝ ꯑꯃꯠꯇꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ NIAꯒꯤ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ (UAPAꯒꯤ ꯁꯦꯛꯁꯟ 19ꯒꯤ ꯃꯈꯥꯗ NIAꯅ FIR ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥ ꯃꯆꯥ ꯑꯗꯨ ꯀꯣꯜꯀꯇꯥ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡ ꯑꯗꯨꯅ ꯂꯈꯅꯧ ꯑꯦꯌꯔꯄꯣꯔꯠ ꯑꯃꯗꯤ ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯕꯅꯤ꯫ ꯚꯤꯖꯥ ꯄꯥꯏꯔꯒ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯧ ꯇꯥꯕ ꯔꯦꯁꯇ꯭ꯔꯤꯛꯇꯦꯗ ꯑꯦꯔꯤꯌꯥ ꯄꯔꯃꯤꯠ ꯌꯥꯎꯗꯅ ꯃꯤꯖꯣꯔꯥꯝꯗ ꯆꯪꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯕ ꯃꯤꯑꯣꯏ 8ꯃꯛ ꯄꯇꯤꯌꯥꯂꯥ ꯍꯥꯎꯁꯇ ꯂꯩꯕ NIAꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯖꯣꯔꯥꯝꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯐꯝꯗꯨꯗ ꯃꯈꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯤ ꯈꯨꯗꯝ ꯐꯪꯕ ꯉꯝꯈꯤ꯫ ꯌꯨꯔꯣꯞꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ ꯀꯌꯥꯃꯔꯨꯝ ꯃꯤꯖꯣꯔꯥꯝꯗ ꯄꯨꯔꯛꯂꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯊꯅꯤꯛ グルーꯞꯁꯤꯡꯗ ꯄꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯗ꯭ꯔꯣꯟ ꯀꯌꯥꯃꯔꯨꯝ ꯄꯨꯁꯤꯜꯂꯛꯂꯒ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯦꯇꯦꯛ ꯆꯠꯊꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯩ ꯍꯥꯏꯅ NIAꯒꯤ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯗꯦꯇꯥ ꯑꯃꯁꯨꯡ ꯁꯣꯁꯤꯑꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ NIAꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯍꯧꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯕꯒꯤ ꯈꯨꯗꯝ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯗ ꯁꯞꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ NIAꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯊꯥꯕ ꯃꯍꯩ-ꯃꯔꯣꯡ ꯂꯣꯛꯂꯒ ꯁꯤꯡꯒꯗꯕꯗ ꯂꯦꯟꯅ ꯐꯨꯗꯠꯄꯗꯒꯤ ꯂꯧꯃꯤꯁꯤꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯦ꯫ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯦꯟ ꯑꯃꯁꯨꯡ ꯑꯀꯟꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯌꯨꯝꯀꯩ ꯀꯌꯥ ꯍꯨꯝꯗꯣꯛꯄ ꯂꯧꯃꯤꯁꯤꯡꯅ ꯊꯥꯖꯕ ꯊꯕꯤ, ꯈꯣꯡꯗ꯭ꯔꯨꯝ, ꯇꯣꯔꯕꯣꯠ, ꯍꯋꯥꯏꯊꯔꯥꯛ, ꯕꯦꯂꯦꯟꯗ꯭ꯔꯤ, ꯀꯥꯔꯣꯠ ꯑꯈꯥꯕꯤ, ꯆꯨꯖꯥꯛ, ꯆꯝꯐꯨꯠ ꯍꯋꯥꯏ ꯑꯃꯗꯤ ꯀꯣꯕꯤꯅꯆꯤꯡꯕ ꯐꯔꯛꯂꯕ ꯃꯇꯝꯗ ꯄꯥꯛꯇꯛꯅꯅ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯅ ꯐꯨꯗꯠꯄꯗꯒꯤ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯗ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯃꯅꯥ-ꯃꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯊꯥꯕ ꯑꯗꯨꯒ ꯂꯣꯛꯂꯒ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯤꯒꯤ ꯁꯦꯟꯗꯣꯜ ꯑꯃꯨꯛ ꯁꯤꯡꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕ ꯂꯧꯃꯤꯁꯤꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ.ꯑꯩꯆ. ꯒꯣꯄꯦꯜꯂꯨꯋꯥꯡꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠꯁꯤꯡꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯦ ꯍꯥꯏꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗꯁꯨ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯕ ꯂꯧꯃꯤꯁꯤꯡꯕꯨ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯑꯃꯁꯨꯡ ꯅꯤꯡꯍꯟꯅꯗꯅ ꯂꯩꯅꯕ ꯋꯥꯔꯤ-ꯋꯥꯇꯥꯏ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯦꯡꯅꯔꯛꯄ ꯂꯧꯃꯤꯁꯤꯡꯅ ꯃꯈꯣꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯒ ꯃꯍꯩ-ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯊꯥꯕꯅꯤ, ꯃꯁꯤ ꯂꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯡꯗꯣꯛꯀꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯧꯃꯤ ꯈꯔꯒꯤꯗꯤ ꯑꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯃꯆꯥ-ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ-ꯂꯥꯏꯁꯨ ꯇꯝꯍꯟꯗꯨꯅ ꯁꯦꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯣꯠꯅꯖꯔꯨꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅꯁꯨ ꯀꯞꯅ-ꯀꯞꯅ ꯄꯥꯎꯗꯝꯂꯛꯄꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯂꯦꯟꯅ ꯁꯣꯛꯄꯗ ꯌꯥꯎꯕ꯭ꯔꯥ ꯍꯪꯂꯛꯄꯗ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯈꯤꯒꯅꯤ ꯈꯟꯗꯨꯅ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄ ꯌꯥꯎꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠꯅ ꯌꯨꯝ-ꯀꯩꯁꯤꯡ ꯁꯣꯛꯍꯟꯕ ꯑꯃꯁꯨꯡ ꯍꯨꯝꯗꯣꯛꯈꯤꯕꯒꯤ ꯄꯥꯎꯁꯨ ꯇꯝꯂꯛꯏ ꯍꯥꯏꯔꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯑꯁꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯆꯜꯂꯕ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪ ꯑꯃꯗꯤ ꯗꯤ.ꯁꯤꯁꯤꯡꯅ ꯁꯔꯚꯦ ꯇꯧꯗꯕ ꯑꯃꯗꯤ ꯑꯦꯁꯦꯁꯃꯦꯟꯠ ꯄꯥꯡꯊꯣꯛꯇꯕ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯂꯤꯕꯁꯤꯡꯒꯤ ꯁꯔꯚꯦ ꯇꯧꯕꯤꯔꯒ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯄꯤꯌꯨ꯫ ꯍꯤꯔꯝ ꯑꯁꯤꯗ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯅꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ 10ꯒꯤ ꯚꯤꯂꯦꯖ ꯆꯤꯐ 13 ꯌꯥꯎꯅ ꯃꯤꯑꯣꯏ 34 ꯐꯥꯒꯠꯈ꯭ꯔꯦ꯫ ꯂꯣꯁꯤꯗꯤꯈꯣ
Chingda popi thabaga mari lainana district taradagi village chief taraga taruk yauna miyoi marfukumathoi fagatkhre haina forest environment and climate change ki loisang puribadi pudi chief minister losi dikhona phongdokre wafam asing asi kumja 2026-27 ki budget session gi aroiba numit ki question hour da congress mla ts lokeshwar na hanglakpa star question amagi paukum piraduna phongdokhibani minister na hai manipur lenga ki home department ki phangba report ki matugina district taradagi village chief taraga taruk lam mapu ama amasung popi thaba mioi humpuga mari punna marfuga mathoi popi pambi thabaga mari lainana fagatki amasung case FIR 44 file tauki haiki wang hanglaki ba MLA Lokeshwar gi maikai degi di farba mioi sing adugi manungda kaya yamna cheirak pi khrbagi haina makha ta na hanglaki baga mari lainana minister na hai cheirak pi bagi matang di forest department gi makha da laite adu popi thabagi thawong asi achoba issue ama oibanina lengang na sukan na mieng changli haiki amaromda fire protection and control gi demands for grants kamari lainana MLA na pukhalakpa katmosan gi paukhomda Home Minister Govindas Konthawjamna hai Manipur gi constituency khudingmakta fire substation sing hangdokna balengang na kanna honari adubu maheu langpok thorakpada Ningthina thengnaba ngamnaba yamdrabada station amada personnel taraga nipan muk mathau tari lengang na so fire department asi chawthongnaba kanna honari amadi India lengakta so hiram sigi matangda proposal thakre haiki ngasi gi aroiba mifamda house gi leader su oriba chief minister YKM Chana medium term fiscal policy statement fiscal policy strategy statement amasung micro economic framework statement amadi disclosures house da table tauki Tana Kabul gi hospital da air fracture thabada mioi chamri sire Kabul da leiba drug rehabilitation hospital amada Pakistan anong thakdagi attack thabada mioi chamri rom sikre Pakistan di micham leiba mafam da attack thakiba leite haina phongdukli thodo sigi matang da Afghan government gi spokesperson Javihullah Mujahid na hai ki hospital amadi civilian infrastructure da Pakistan atamna na attack chatharaktuna micham kaya hatkibagi thawong asi malengi mipum khudingmangna condemn tawfam thoi drug da laichuraba mioi singmau sagi punsi da hanjul hanabagi pandam da layeng duna lairiba hospital amada ikhang khangawdana attack chatharaktuna mioi chamri sikhibaga loinina atopa mioi chani gi yangkhai hena asopan nangkhibani Pakistani Prime Minister Shehbaz Sharif ki spokesperson nandi hospital attack chathakiba leite hana phongdoki Taliban gi maruiba military installation da attack chathaduna amangata thohan kibani haina phongdoki malengi miyam da Pakistan bulana uhanabagi pandam da Kabul na hospital attack chatharakpaga mari lainana Pakistan da marausi be yaning de haina Pakistan gi Ministry of Information na phongdoki Panchayan mi fam da nupi ama mabung hatkiba nupa police na Kaptuna Hatkhre Kuki nupi thangna Thinkiba magi manembok amasung mase nupa hatkiba nupa ama police ka khut thokna bada hatkre haina official sing ngasi phongdokre Uttar Pradesh ki Bareilly da panchayat mifam amada nupa aduna magi nupi gi mama amasung mabung hatkibani police ki matung ina Afsar Khan nifu amasung saima kungani pan luhongba chahi mapan sukre amasung macha ani leire Numit mangani rongi mamangda kariguma imungi khatnaba kharagi matung nupi aduna magi mapamda chatki wathok adu loisinaba ningthokaba numitta panchayat mifam amasu phangki Mifam aduda ambulance driver ama oiba Afsar Khan na mahaki manembok Asma yangkhiga mari amasung masen nupa Adel Kun thangna thinduna hatki madu khamdokna ba mahaki nupi aduna honakhibada nupi aduda su mahakna attack tauki mahaki mama amasung masen nupa sikre adubu saimadi private hospital amada pukhatuna layengki amasung aruba fibam amada leiri Panchayat mifam aduda mioi sing hatkibadugi matung police na accused adu fanaba thiki leiba pokpagi ayukta aina yadaba khulai ama pairaga mudia Ahamdangar gi Sara ground da Afsar leiri amasung maki nupi adubu so hanaba mangna hospital aduda chanaba honaba yai haiba pau ama police na fangki police na surrender tawnaba mangonda hanna haiki adubu madugi mahuta mangna police ta nomai kablaki police na khudhanki amasung masa ngakthoknaba nomai kablakpada Afsar aruba fibam da soki ma khudakta district hospital da pukhatki adubu doctor singna mahak sibre laukthokki haina senior SP Anurag Araziana haiki